Russian State TV Langi Jahaz Missile Cruiser Moskaba lupkiba matung World War III hokre. Russian State Television laukthokre madude Ukraine land makoigi Black Sea Fleet ke flagship Jahaz Missile Cruiser Moskaba lupkiba matung dagi World War III adu hana na hokre. Mai chakpa amadagi jahaz amase sokibani haina Russia na hairabasu Moscow gi Black Sea Fleet ke flagship vessel adu mang takhan kiba adu makoigi Neptune missile nani haina Ukraine na haire. Adubu lan gi mangjil thaba jahaz adu lupkiba aduna Kremlin gi maru oiba propaganda bai oiba Russia wan ge presenter Olga Skrevievana masige thak yauna lan kangkhalakhiba se taseng namak World War III ni haiba yare amasung chapchana madu oigani haina yengliba sing aduda pau piraduna akanba statement ama pikhe. NATO masamak aduga natrabasu hogjik aikoina chapchana NATO infrastructure gi mayokta lanthengnare madumag aikoina recognize tawba mathau tai haina mahakna makhata na haikhe. TV show aduda guest amana missile cruiser Moskaba lubhankiba du Russia gi laimaida sathaba attack amaga manai sangdamna khe. Kremlin nadi jahaz adu mai chakpa amagi maramdagi lupkhibani haikhe. Madu lan amani haina kaubage mahutta Russia na sizinariba special military operation amani haiba government na ayaba piriba wahay adu sizinagavani haina miyoy aduna ningsingkhe. So aduge clip adu social media da yamna thuna sandorokhe. Masi neto na pugadaba case amani haina Twitter user amana mat pirakhe. Makoina teng chamnga atai vehicle lising ane aircraft marifugani thoi lanmi lising taragani pan hena amasung battle cruiser ama mangkhre neto hogjik thungphau thungladre. Neto gi mayokta sathariba lan ase Russia gi damak fazana chatri haina atopa tweet user amana tweet tawkhe. Russia gi Black Sea Naval flagship lupkhibagi nongan bada ngasi Moscow na kip ki mathakta missile attack sing hengalagani warning tawkhre. Moskaba warship adugi mayokta sizinakhi haina kip na hairiba Neptune missile sing aduge sapham oiramba yaba Ukraine konung adugi manake military factory amada Russia ge long range missile sing na target tawkhre. Sayol taret suraba Ukraine conflict asina Moskava missile cruiser aduna Russia ge navy lusing khibane amasung madu lupkhibage phibam sing amasung maduge crew aduge maraibak hogjik sengna amata khangdana leire. Ammunition pokhaibadagi jahaz adugi mathakta pokhaiba thoki amasung maduda sokhiba aduna jahaz adugi khalpuba ngamkhidabadage madu lupkhibani haina Russia ge defense ministry na haikhe. Maraksida Moscow na irai numitta Finland amasung Sweden na US na lusingba military alliance NATO da yaurabade falsing phangani warning tawkhre. Kari tawgadagi haibadu Sweden amasung Finland gi authorities da leire haina statement amada Russian foreign ministry gi wangang loinupe Maria Zakharova na haikhe. Madu oirabadi makhoi masana tana NATO front line da leiba oina thokani haina mahak na haikhe. Ukraine gi kha thangbada Moscow gi landaragliba forcing na makhoi gi khutpai hena sesinkhre. Mafam adu da faraba lanmi kayamarum Russia ga mahut sinakhre haina Ukraine na haikhe. Kanna wari sanaraba tungda posat Pokrobaskoye khungangi manakta Russian military personnel mariga aikhoigi mangaga bandi mahut sinabage yanaba ama phangle haina Ukraine gi defense ministry na haikhe. Bandi mahut sinabada hogjik phawbada Ukraine gi maikei da punna miyoi kunthra sure. Ukraine gi president Volodymyr Zelensky na chayol asida Ukraine da khwaidage ina khunba singi manungda ama oiriba amasung house arrest dagi chenkhiba matung kip na fakhiba pro Kremlin taikunda Victor Medvedchukpu Russia na fakhiba Ukrainian singa mahut sinana bakhut lanthokhe. Russian senjau paibagi malemgi khwaidagi chawba super yachts Germany na official oina fajinkhre. Ukraine da lanthokhiba duge matung Moscow gi mayokta thamba sanction ge saruk oina Russian oligarch Elisar Umanov na mapu oiba malemgi khwaidagi chawba super yachts adu Germany na official oina fajinkhre haina ngarang police likun singna phongdokhre. Forbes magazine gi matungina meter chamaga yankhai taruk foot listing amaga chatruk nipan sangba super yachts deliver aduge mamal chawrakna dollar billion chatruk euro million samnga ga yankhai manga ne. Haukiba October dagi hauna jahaz adu Hamburg shipyard repair gi damak khamduna thamlakhiba ne. German customs na chayol kayamuk super yachts adu da midyeng thamduna lakhi adubu madugi mapu oibagi matangda ain gi yanaba amadage hanadi official madu says tawba ngamdana leirakhe. Matam sanglaba investigation singi matung officer kami singi kuthangda losinduna leiraba phawbodasu mamai thangda MS Dilver gi mapu adu masak khangdokba amasung madu Elisar Umanov ki machan Gulbakhor
Smailovagini haibadu khangbada mai pakle haina German Federal Judicial Police na phongdokre luxury yachts adu hojik sanction regime gi makhada leire amasung maram aduna Hamburg ta confiscate tauba yargani haina Twitter da police na makha takhe Russian oligarch sing loina na makoi gi imung manung sing ge miyoi sing ge mathakta thamba European sanction sing na Russian billionaire amasung mahake machan animak adu target tauwe masagi chahi hompugani pan suraba Elisir Umanov na UK da 2021 da Sunday Times ki khwaidagi ina khunba miyoi singi list ta taruk suba rank ta lay Ukraine da Moscow na landa ki badugi matung Western sanction na saitheng phangba Russian oligarch kaya muki manung da mahaksu amane Umanov na Searing Sing paiba company kaya marumga English Premier League Football Club Everton ga taunaba sponsorship agreement sing adu club aduna sagwal sel numita kaktat kray luxury super yachts Dilvarge conflication aduna Western sanction gi makhada Russian super yacht sing phajin basing gi khwaidagi nobane Ukraine wathok UNGA na Russia beto gi matang da bot tawgadore India gi phirep amukhana lepatare beto power season bagi matang da Russia bo laksin na bagi pandam da thamba resolution na bagi matang da UN General Assembly na mathang sayol da bot launara ba yari ba du da India government na Kari phirep laugani haibado amukhana warep lauraba yare laibak nifurom na co-sponsor tauba resolution aduna soidanamak General Assembly ge mifam ama pangthoktaba yadabage phibam lakadaure Ukraine da Russia military gi thabak adu yaningdaba phongdokpa Security Council gi manungda pukhalakhiba warep ama Russia na mamangda veto tawkhre UN Security Council da veto ama tawkhibagi matung UN General Assembly gi mifam ama masana tana kauhangadaba UN General Assembly resolution ama US na co-sponsor tawri haina laibak asina haikhe US na 2010 dagi draft 4 veto tawkhre aduga Russia amasung China na mathang sinna veto kulumdoi amasung taramathoi tawkhre handaki resolution adu matik saba sagotpaga loina na pass tawraba yare Assembly asida India na hojik phawbada resolution pumnamaki matangda vote launabadagi thaidoktuna lakle masiga chap manana Security Council dasu India na vote thadaba yaudana lakle Ukraine da misam sing hatpagi pausing amasung saktam sing adu China na nungai taningai oiba amani haiki amasung makhoi adu hena makhata na thijingadavani haina appeal tawki amasung Russia bu madugi damak maral siba yakhide hai riba resolution adu member pumnamakta chana hangadaba subnagi Russia khakta chana hanba natrabadi madugi nakanda vote pinaba India na khanaraba yai haire Asiba Louba Laktrabadi Disposed tawraga ne Regional Institute of Medical Sciences RIMS Imphal da tha sigi taraga mathoida admit tawduna imung manungge miyoi amata yauduna layang chatharakiba miyoi laikhidraba miyoi ase hospital asida admit tawrakpada piramba mamingda W Premananda chahi nifuga taret tangjabi lairak haina palle adum oinamak mahagna laikhidraba matung hospital gi maikaidage laikai asida chatuna thirubada miyoi ase mafam asidagi natte haiba khangkhe hiram asiga mari lainana RIMS ki medical superintendent professor N Sanjip na Lamphel Police ki Osida complain ama tawkhre loina na laikhidraba miyoi ase tha asigi taragani pan phawbugi manungda imung manunggi miyoi singna claim tawdrabadi chanabigi matungina aroiba mathong mangam pangthoklagani haire aroibada tabiriba pumnamakpu thagachare